Nongmay kamnabagi thogdokta NSCN-IM gi kadar ama soklay. Paw asi ngasi nungthil phongkhiba kangleipaki maira pawse-dagi lakhutjabane. Bharat Laingaka Santigi wari sanariba Nagaland the best tauba lalawlup NSCN-IM amadi Zeliangrong United Front ZUF anigi marakta ngasi nongmay kamnabagi thogdok thokre. Nongmay kamnaba sida NSCN-IM gi kadar ama nongmay na panduna sokle haire. Nongmay kamnaba si NSCN-IM amadi ZUF Jensui kangbu anigi marakta thokibane. Ngasi nungthil pung amaga minute mangarom taba matamda Churasanpur district ki manungsan ba Loktak project ki maning thangbada leiba tokpa kabui khulamade Jaikhulong village anigi marakta thokibane. Nongmay kapna badu saurang na pung amarom sathakhe. Pawasi na hai nongmay kapna bagi thogdok ase ZUF ki domination area oiriba maphamda NSCN-IM ki kangbu na sangsilakpadagi maikai animakta khuthokna khibane. Kuthongna badu de NSCN-IM gi kadarama nongmay na panduna sokhe. Masagi matungda nakal animakta nongmay kapalepna khe. Makhata na nakal animakta sogapan amade misi mina yaubagi chapsaba pau phangba ngamdre. NSCN-IM amade ZUF anigi marakta sauna kuthongna khre. Pawasina ngasi nungthil phongkhiba pawnil khol pawse-dagi lokhatjabane. Bharat Sarkar ga santigi wari sanariba Nagaland the best tauba lalawlup ane. NSCN-IM amade ZUF anigi marakta chauna khuthokna bagi thogdok thokre haire. Thogdok asigi matangda pawse asina phangba pawgi matungin na NSCN-IM amadi ZUF kangbu anigi marakta khuthokna bagi thogdok ase Churachandpur district ki manungsan ba Loktak project ki saruk ama oiriba tokpa kabui khulamade Jaikhulong village anigi marakta thokibani haire. Khuthokna badu chawrakna nungthil pung ama khare helakpa duaidagi hoduna khuthokna rakhibani haire. Pawasina makha taribade ZUF ki domination area oiriba tokpa kabui khullamasung Jaikhulong village ki area da masing yamlaba NSCN-IM gi yamlaba lanmi singna sangsilakpadagi ZUF ki kangbu na NSCN-IM gi kangbu adu sanglaktana bakhangan ki haire. Maduda NSCN-IM gi kangbu na nongmay kapsilakpadagi maikai animakta khuthokna khibane. Haujik phawbagi oina khuthokna baduda asokapan yaubagi pawdi phangba ngamdre. Khuthokna re haibagi paw tabadagi mafam aduda security force sangsin khre haire.